अहानबदा मरु ओइबा पाव प्राइम मिनिस्टर ना कोविड-19 गा मरी लेना मेगी तांग अहुम फावबा लॉकडाउन सांगदोखरे मेघालय दसु कोविड-19 की पॉजिटिव ओइबा केस अमा थेंगनख्रे सिक्किम नत्तबा अवांग नोंगपो की स्टेट सिंग लोइनमक पॉजिटिव ओइबा केस लेख्रे अमदी लांगोल सिंह द सखंग दबा सिंगना लान मै थारमले यारिपोक दसु सेंगुम फार्म अमा मै चाख्रे खुरुमजरी टाइम्स ऑफ मणिपुर की नोंथिल के पाउ मीटिंग ताबिरी बसिंग विद्यापति ने ताराम ओक्चरी हौजिक मपुंग ओइबा पाउ सिंग मियाम द संदोकना पिजरी लॉकडाउन लाक्लिबा मे थागे तांग अहुम फावबा सांगदोकलगनी हाइना प्राइम मिनिस्टर नरेंद्र मोदी ना लाउथोखरे ngasi ayuk pung tara dagi hauna lebak miyam da covid-19 ga mari leinana piba pausel da narendra modi na phongdokhibani prime minister na lockdown asi sayol amadi kansin gani mahaki warol da haukhiba numit kun mathoi gi lockdown aduda lebak miyam na lockdown adu bu ngakna chatkibadagi lockdown adu mapung phabani haibaga loinana thagatpa phongdorakli mahakna makha taraduna मियाम ना मिकुप ना हुम सिंगना लेबिदुना लाइना असि संदोलक्तना बा होटनमिनसी अप्रैल तांग कुन फावबा लेबाक असिगी स्टेट की इवैल्यूएशन तौगनी अमदी स्टेट सिंगदा हॉटस्पॉट सिंग हेनगतना बा होटनगनी कोविड-19 लांथिंगनबदा मथौ तौरिबा मियोय सिंगसु प्राइम मिनिस्टर नरेंद्र मोदी ना थागतपा फोंगदोरक्ली कई राज्य तो पहले से ही लॉकडाउन को बढ़ाने का फैसला कर चुके हैं। साथियों, सारे सुझावों को ध्यान में रखते हुए ये तय किया गया है को अब 3 मई तक और बढ़ाना पड़ेगा, यानी 3 मई तक हम सभी को, हर देशवासी को लॉकडाउन में ही रहना होगा। इस दौरान हमें अनुशासन का उसी तरह पालन करना है जैसे हम करते आ रहे हैं। अवांग नोंगपुक स्टेट अयाम्बा कोविड-19 की पॉजिटिव ओइबा केस थेंगनख्रबा मतुंग मेघालय की डॉक्टर अमा कोविड-19 की पॉजिटिव ओइबा थेंगनरे हेल्थ एंड फैमिली वेलफेयर मिनिस्टर अलहकना फोंदोरकपदा ngarang पॉजिटिव नि हाइना टेस्ट तौरबा मतुंग कंफर्म तौरबा डॉक्टर असिगी मतंगदा स्टेट असिगी चीफ मिनिस्टर गा खनख्रे अमदी हेल्थ डिपार्टमेंट की कमिश्नर अमदी सेक्रेटरी दा डॉक्टर असिना मथौ तौरबा हॉस्पिटल असिदगी अनाबा अमता थोलक्तनबा पाउताक पिख्रे पावसना मखा तारदुना हॉस्पिटल असिगी स्टाफ खुदिंगमक पॉजिटिव ओइरबा डॉक्टर गी इमुंग मनुंग सिंग अमदी हॉस्पिटल दा लैरिबा सेबारे सिंगसु क्वारंटाइन तौरगनी हौजिक अवांग नोंगपोक स्टेट सिंगी ओइना सिक्किम याउदना अतै स्टेट सिंग लोइनमक पॉजिटिव ओइबा केस थेंगनख्रे अमदी आसामना पॉजिटिव ओइबा केस की मसिंग ख्वाइदगी यामली We have had an unfortunate situation where we have had a positive case of COVID-19 in our state of Meghalaya, in Shillong, and this situation has come in spite of all the measures that have been taken from our side. But at the same time, I would like to inform and assure the people of Shillong city as well as of Meghalaya state that the state government is fully prepared to tackle the situation. We have immediately imposed a complete curfew in the city of Shillong for the next 48 hours. Also, we request everybody to kindly cooperate and not to leave their homes for the next 48 hours. We have also sealed the institution that where the information has been found and the case has been found. And at the same time, in this institution, which is Bethany Hospital, all the people who have visited Bethany Hospital from the 22nd of March and after that, I would sincerely urge all the citizens to kindly inform us by calling at 108 number.
ngarang haizang village amasung ti yangnom village ki tainaba mafamdagi sorok NH 102 bypass lambida Sina Pangkiba TH Deepak Maitai Chahi Kunmari Apokpa Laikhidraba Thangjam Bisharuk Maitai Khunau Laikai More Ward number Mapan gi misi asi Mina Hatlambagi Mongda Siramba Maramna Maitai Council More na Mihat Asibu Hainingai Leitana Condemn Tawi Haina Publicity and Information Secretary Al Bobina Thokpa Cherol Amana Hairakli Loinana Nisa Sizinadaba Mioi Asibu Nisa Sizinabagi Mawongda Hatlamba Asiyamna Hai Singba Mihat Pakangbu Karagi Mihat Oigani Haina Miamna Chingnai Mihat Asina Jingmi Amadi Tam Anigi Marakta Singsep Tabagi Mawongda Jingmi gi Khunda Hatuna Tamlamba Haibasi Yamna Laibak Tibani Maramasna Lengak na misi asibu chap chaba thigat piduna mihat pasing adubu athoba matamda phabiduna tungda asiguma mihat pa asi thoktana naba akan bachairak PBU mihat asigi mayokta semkiba JSC gi achumba maram chaba khongjang khudingmak MCM na saugat kani loinana mihat asigi matangda kanglup ki oiba wakhalonda tonga standok piganu haina cherol asina makhatari Nakala moromda misi adubu ti yangnom khul amadi TL Haizang khul anigi khunja singi mihut singduna TL Haizang khul asigi secretary Thangkholun Lufauna misi asigi matangda yaningda bagaloinana nungai taba phongdorakli Mahakna makhatara duna hai Laikhidraba Deepakna Lairiba Khunau Laikai amadi Ti Haizang amadi ti yangnom khul ani asi matam kayagi mamangdagi nungsi sanana laiminaduna lakpani adubu handaki misi asna khul ani asigi marakta nungaitaba ama ohalle laikhidraba imung manungdasu khul anina awabada saruk yari haiki amadi ngasidagi hauraga numidangi pung taruk tagina ayuki pung taret phawba mafam matam kaktana ti yangnom khulda mitop sangba yadanaba athingbasu thamkhre hairi Ti Rangnom ngasi dagi ti Rangnom kunasida pung taruk dagi pung taret ahing sida ajuk pung taret phao ni cha thok cha sin thingle haina ning tho gi mo selaga ena so pung thok chabani maramaduna ngore da leva prayana so si khara kaino respect to bio si khunna kaino to bose khara ngak pio haina so pung thok chani COVID-19 gi luraba tanpham asda Myanmar romda pusina bahotna ramba datol mahi amada sapan na chingba potlam kaya moreda leiba nifuhumdoi suba Assam Rifles na fagat kre potlam sing adu nifuhumdoi suba Assam Rifles kangbuna checkpost mayadagi fagat pa ngamkhibani hairi Laibak ki luraba matam asida rajniti ki khudong chaba Launanaba hotnariba si tokpiyu Mumbai ki Tata Memorial Cancer Hospital da layengduna lairiba miyoi singda lengak asna mityang sangbiyu Housing maki oinati tangai phadaba sing Maharashtra government na mateng pangli haina Siba Sena Manipuri State ki President TOMTV na phongdokre Wafam singa si Babu Parada laiba Siba Sena Manipuri State ki office da pangthokpa pawgi mifam amada phongdokhibani President TOMTV na makhatara duna Laina ase lockdown Tauba natana atai pambai leitraba matam asida rajniti gi khudong chaba launaba hotnabasi yamna laibak thibani luraba tanpham asida chengyen bagi matangda wafam kaya ngangnabasi tawhaningde mahakna makhatara dona Tata Memorial Cancer Hospital da layengduna lairiba cancer patient humpuda mateng pangbiu haijakhibadagi mafam aduda lairiba patient singi tangai phadabasing mateng pangli adubu makhatana lockdown tawkhibana hena awaba mayok narak kadabana state sarkarna akhanaba mityang changbiyu laingakna party asida cheng amadi hidak langthak khara pirakle masi border khul oiriba kwatha khulda chatlaga yenthok lagani party asigi women's front ge president oiramba advocate Y Romolana manung matam chadana leikhidabada party asina awaba phongdokre haina makna makhata khi aduga kg amuna hum thokui sabanina numit adu phawda sarkarna kari dowidorimno surga saba misingi aduga ina khunbusu lairabusu hujikti pulapti me phau leiba kotu phau leibasu takpa yadre lairab ina khunbu pulapti me masida lamdam gi representative oriba MLAs honorable MLA singna araiba thakta akhoi su tawjagani aduga opposition ruling naidana opposition gi su miyam khudol tambiu akhoi राजनीति की वखलोंदा अखोई अमना अमा हुनबा तोक्तना अरे रेबा अखोई मटेंग पांगना मेगी टांग हम बौदे अखोई
चरा हेंदनब प्रजा सिंह होनबदा शिवसेना सरकार से कोई तुंग मणिपुर की मफम कया मरु ओइने चिंगी लानमई थाबगी थबक लेप लेट्री ngasisu लांगोल चिंगी पुनसिलॉक अमदी रॉयल राइडर्स मणिपुर की ऑफिस लेरिबा चिंगी मफम खरा लानमई चाखरे मई अदु सखंगदबा मियोय खराना वाटर रिजर्वर मनाक्तगी थाबो ओइरमगनी हाइबगी चिंगनबा लई हाइरी ngase yuki matamdagi chakhiba lanmai adu mafam adugi miyam amadi royal riders ki member singna kanbagi thabak sathaki panbayai mamang da su hairiba langol chingda lanmai tharambagi thodok laikhrabani thodok adugi matang da royal riders manipur gi president momo laisramna club asina chahi kaya changna langol gi ching yauna mafam kaya da uwa thaduna lakpani adubo mathong huktaba miyoi kharana lanai gi kanaba kharagi mamal yamlabo uwa sing थादोक्तुना मांग ताकहनबा असि लाइबक थिबनी मतुंगदा असिगुम्बा थवंग असि सथबिगनु हाइना अपील तौरकली अखोगी पुनसिलॉक हाइना अमा लई अखोगी इनाउ सिंग अमा अखोगी लॉयाना महाना लिंगचबा अखोगी कोई एनवायरनमेंट सि कन्ननबगी होनजबा महाकी ऑफिस सिगा ताइनबदा अखोगी रॉयल राइडर्स क्लब लई अनि सिगी मरकता हुजी अंगा को फंग हुजी लांगमि चाकले अदुना अखोने मियामदा हाइजगदुरिबसी रॉयल राइडर्स मणिपुर की माइगेदगी अखोने सही क्या संगना सही तरा की मथक्ता थाजगी उवा पामी पुनमुक्त होजी मिनिट मंगा तरा की मनुंग पुंचाक चाक पुंटुम तुंगरे अदुना कनागुम्बा सिनाउसिना मसिगी थबक थौरमसी खिदंग खंदबिरगा मतुंग मनाव अमुक तौदनबा अखोने हाइजरी थौबाल डिस्ट्रिक्ट के यारिपोक सिंगादा लेबा सुल्ताना लाइफ स्टॉक एंड मशरूम कोऑपरेटिव सोसाइटी लिमिटेड के फार्म ngasi maina tumna chakre sakhangdaba singna mai tharambani chingnaba laibak thiba mai sakpagi thodok odu ngasi ahing nongyai pung amaga minute mari rom tarakpada thokibani hairi farm adu yairipok singa canal mapal gi Zida Rahman chahi kunga mapan apokpa Najir Ahmad kini hairi thodok thokphamdagi phangba pauna farm adugi manakta leiba dukan amada tumba nupa amana mai chakpa adu urakpadagi mai chakle haina laurakpadagi miyam chenthoknaraklaga mai adu kanana hotnaki tungda fire service team ama laktuna mai kanna hotnaki yaripok fire service amadi thobal fire service anina pung manga taruk changna mai muthatnaba hotnarabasu lupa lakh manga ga lising yang khairongi oigadaba potlam sing maina tumna chakre hairi mushroom farm adugi mapu Zidda Rahmanna phongdorakpada farm asi yamna wana semga charakpani adubu ngasi ahing sakhangdaba singna minungsi leitana mai thadok piramba asi thamoi sokna nungai jati haiki The Wire gi founding editor amadi senior editor Siddharth Bharatranjanna Uttar Pradesh ki lengakna sathakhiba thawongbu the Indian Journalist Union na akanba mongda yaningdaba phongdorakli UP lengakna Siddharth Bharatranjan gi mathakta April gi tang amada FIR ani lodge tawkhibani amadi Chief Minister Yogi Adityanath ki media advisor Mrityunjay Kumar dagi atamnana ki halakhiba laikhrabani UP lengakna chathariba thawong asi paumi singi ning tambabu singnabani haina Indian Journalist Union gi maikai dagi phongdorakli COVID-19 ga mari lenana Porompat ta leiba track center campus ta leiba government quarter singda ngarang MLA Indrajit ki meeting makhada KSI Surasna chana thaknaba potlam sing yenthokre hairi Nauria pakhang lakpa kendra ge social worker oinam malesna pitharakpa chana thaknaba potlam sing naharol yaipa lamjing kol NYL club haubam marak irom lekai gi member singna khusamna duna yumthong khuding sangduna yenthokre COVID-19 leitaba khurai kendra ama oinaba pandamda vision khurai lisingani kunitoina ngasidagi hauraga assembly constituency asigi mafam khuding hida kapthokpagi thabak paikhatpa haukhre vision khurai lisingani kunithoigi makhada social worker khagokpam khambana fire service department ga khusamnaraga pangthokpa hida kapthokpa aduda fire service ki fire tender ani amadi lanai puthokjaba gari kaya su sijinaki ngasidagi haukheba hidak kapthokpa asina apunba polling station ni puhumdoi gi mafam sing suna kapthokani
Khagokpom Khambana, Laina Tina Laitaba Kendra, Ama Oinana Hotnariba Aste Miamna, Mapung Pana Sogut Piu Haiki, Nakal Amaromda, Fire Service Team Adubu, Luching Liba Sub Officer K.I. Satisna, Miamna, Yariba Makai Mapal Topiganu, Social Distancing, Ngaknes at Piu Haiki. Sanitization Asida Akoi Krai Kendra Lariba Akoi Jutes, gloves, Mara Pabi, Club Kudimona Matang Pombi in Hizeri, Lolena, Sigma Toromase, Korai Kendra, Korai Kendri Zaga, Kudimakta, Tungnam Patu Sagani and Hizeri, Sarkar Gipiriba, Guideline Dungakton Satuna, Tamtiriba, Anovo Lichat, COVID 19 Sidiki. Talking about Punamina Sea, Hyper Pogs and Smoke Pizzeria. That's a capadum, and I zoom among the Saturday, although Nasi Hoika Campana request some lack of the Gi, Akoju, Mating Pangoni Laxabni, and the Koya Singida, chemical, sodium hypochlorite happy, and the season, Kada or Zoom, Natokna Bana, Miami Mating and Kinotozen. COVID-19 gi lockdown na maram oiraga mahiroi singna thengnari ba awaba khara mayokna ba ngamna ba gidamak online education app oiriba BIDYAPATI na class 10 tamliba mahiroi singidamak science and math subject ki lemna full subscription pithoktuna mahiroi singna yumdagi lengdana mahi tambada tengbang lagani haina BIDYAPATI gi PR executive Anamika Haikra Khongzamna Fongdorakli Hairiba app asi Google Play Store dagi download tawbina ba khangalakli COVID-19 ga mari lainana Maharabida laiba khwaidagi sotharaba amasung migrant worker da doctor Oinam Noyon amadi Oinam Chaujit na chana thaknaba potlam sing mateng pangkhrai COVID-19 ga mari lainana Lilong Hauraibi Mayai Lekai gi Yumthong Singda ngasi Hauraibi Youth Council na chana thakna ba yenthokhrei ngasi council asna konba Mayai Lekai gi Yumthong chamanga ga yankhai romda chana thakna ba potlam sing adu council gi member singna yenthokhi Public Club Top Khongnang Makhong Desham Amni Blood Bank and Transfusion Unit Zanims na punna sinduna ngasi Zanims ke blood bank ta voluntary blood donation gi thorum ama pangthokhrei COVID-19 na maram oiraga hauzik iga mari lainaba anaba miyoi singna thengnari ba awaba kokna ba pangthokhiba thorum adude miyoi chama romna lemna I katkhi Kartik and Lyric Foundation ge Secretary Bimol Khatri Mayumna Sinduna Tha asigi mari dagi hauna jatharakiba pochai yenthokpagi thoram gi makha chatharakpa oina khundrakpam kendra gi manung chanba amadi yumnam khunauda pangthokhrei BJP Kisan Morcha gi Vice President oibata natana party asigi medical cell gi convener oiriba Dr. KSIS Kala gi miting makha da pangthokhiba thoram aduda khul asidagi khwaidagi sotharaba imung chamarom khangatuna nongmada Sangraba Yadraba Potlam Sing Adu Yentoki Lamdamasda COVID-19 na maram oiraga thamkiba lockdown manungda miyam gi chana thaknaba phangdabagi awaba kaya mayok nariba asigi marakta Imphal airport ta yamlaba kwamana pusilakliba asi miyam kannabara natraga karbar wala sing kannabara haina all kanglaipak students union na lengakta wahang torakli Union nasna thadorakpa cherol amana makataraduna asigumba thawong sing asigi mahutta lengak pairiba miyoi singna yumthong khudingi hand sanitizer na singba laina astagi ngakthokna na ba potlam kya yenthokpham thoki hairi khataba pau pizadringa da break amatang lomina se Khanghanjaba Lamjingba Hospital and Medical Research Institute Private Limited na Hogzik Oiriba Khudong Chadba Kaya Sigi Yenglaga Miyam gi Damag Hospital Asigi Maternity Ward Pung Kunmari Hangduna Miyam gi Thawal Tawjaragani Adumakpu Hospital Asigi Atopa Department Sing di Service Leptugani Hospital Asida Laktingai Mamangda Makhada Pizariba contact number Asida Hanana appointment Lobiu Amadi patient ka Miyoi Amadagi Hena Loina Biraktanaba Khanghanjari Jariba Lamjingba Hospital and Medical Research Institute Private Limited, Rim Southgate, Kombirai Kaitel, contact number 8258 967890.
ब्रेक की मतुंग ताराम नोकचरी मनी मखाताबा पाउसिंगदा संगाई युमफम जिला परिषद के मेंबर एमडी हिजबुर रहमान संगाई युमफम पार्ट 2 जीपी की प्रधान रमीदा अमदी वार्ड मेंबर सिंह सिंधुना तेंगपांग पोलम सिंह जिला परिषद असिना कोनबा मफम सिंह येंथोख्रे एक्स मिनिस्टर एन मंगी की लुचिंग मखादा कुंबी ब्लॉक कांग्रेस कमिटी ना वांगो अहल लुपसिथेक लाइकाइदगी मसागी अनाब अमगा सागोनने हिंगलिबी लोइतोंगबम ओंगबी मेमा देवी चाही यांखैगा तरुकता चानबा पोलम सिंह तेंगपांख्रे मतम अमदा मणिपुर लेंगा के डेप्यूटी सीएम ओइरंबा डॉक्टर एल चंद्रमणि ने लेखिदबदा लोकताक लिफ इरिगेशन फार्मर्स डेवलपमेंट कमिटी बिष्णुपुर की प्रेसिडेंट एन सनाजावना लुचिंगदुना कमिटी असिगी मरु ओइबा थौमी सिंगना सरुक यादुना बिष्णुपुर की बिष्णुपुरदा अवाबा फोंदोकपगी थौरम अमा पांगथोख्रे कोविड-19 लॉकडाउन का मरी लेना क्वाक्टा ग्राम पंचायत के प्रधान नाहकपिकना लुचिंगदुने स्टेशन जिला परिषद मेंबर नागपिगने साइटोन जिला परिषद मेंबर प्रधान वार्ड मेंबर सिंगना पुना खुसमनरगा जीपी असिगी मनुंगदा लैबा अवाबा मायोकनरिबा इमुंग लिसिंग अनिगा चांगा कुंदा चाननबा पोलम सिंग ngasi yenthokre कोविड लॉकडाउन का मरी लेना वांगू दगे सोशल वर्कर संजोय अहन थेमना महाकी माइकई दगे अवाबा तारबा इमुंग मरीदा चानबा पोलम सिंग ngarang tengbang पिख्रे अमरमदा कोविड-19 का मरी लेना हाइरोक पार्ट 2 ग्राम पंचायत के मेंबर एम संजीत पेपेना वार्ड नंबर 9 दा लैबा युमथोंग चनीगा मरफुदा चाना थकनबा पोलम सिंग yenthokre कोविड-19 का मरी लेना थौबाल हॉकी एसोसिएशन ना थौबाल बाजार अमसुंग मेला ग्राउंड ड्यूटी तोरिबा पुलिस अमसुंग ट्रैफिक के सिक्योरिटी सिंगदा अचंबा अचा अथकी खुदोल तमख्रे कोविड-19 लाइसतगी ngakthok sananaba pandamda आयुष के जॉइंट डायरेक्टर डॉक्टर अकोइजम लोकेंद्र डॉक्टर सुशील एलएस अकोइजम अमदी मणिपुर यूनिवर्सिटी के डिपार्टमेंट ऑफ आर्ट साइंसेस के साइंटिस्ट बी डॉक्टर सुनील लाइस्ट्रम अहुमना थौबाल डिस्ट्रिक्ट की पाउमी सिंगदा ngasi मास्क सैनिटाइजर अमदी हैंड ग्लव्स सिंग खुदोल तमख्रे खुदोल तंबा अदुगा मरी लेना वारोलदा डॉक्टर अकोइजम लोकेंद्रना मियांगी दमक्ता थवाई खुबाक्ता हापलगा मथौ तौरिबा पाउमी सिंगबु इकाई खुमनबा उटपगा लोइनना लाइचत असिदगी ngakthoknanaba ngasi पोलम सिंग असि खुदोल तमजबनी हाइखी यूनाइटेड प्रोग्रेसिव क्लब वांगजिंग वांगखैना सिंदुना क्लब असिना कोनबा मफमदा लैबा इमुंग लिसिंग अमरोमदा अहोंगबा ममलदा चाना थकनबा पोलम सिंग फंगहनख्रे जिरीबाम एसी की एमएलए एमडी असफ उद्दीन की मीटिंग मखादा जिरीबाम डिस्ट्रिक्ट की मियाम द रिलीफ मटेरियल सिंग yenthokre वार्ड नंबर 5 की काउंसिलर ई असलता देवीना लोकल एमएलए एमडी असफ उद्दीन की मीटिंग मखादा अवाबा असिदा काउंसिलर की खुथांगदा चाना थकनबा पोलम सिंग असि फंगहनबनी अमदी अवातपा मफम सिंग मखाताना फंगनखिगनी हाइना हाइखी तरा सुबह दादा साहेब फाल्के फिल्म फेस्टिवल लिसिंगनी कुनगिदमक मणिपुर फीचर फिल्म आइखोई सिबु कनानो ऑफिशियल सेलेक्शन तौरकले हाइरी नवकुमार नोंमै कापंगी वारी मचा आइखोई सिबु कनानो दगी अजित युमनामना स्क्रीन प्ले तौरगा मसामंगना डायरेक्शन पीवा फिल्म मसी ब्रोजन युमनामना स्काईलाइन पिक्चर्स की बैनर मखादा पुथोकपनी फिल्म मसी हौखिबा जनवरी 13 दगी कुनमाथोई फाउबा पांगथोखिबा कुनिथोई रक्सुबा जयपुर इंटरनेशनल फिल्म फेस्टिवल लिसिंगनी कुंदसु सरुक याखिबगा लोइनना ट्रिपल एस मणिपा लिसिंगनी कुंदसु नॉमिनेशन 13 चंखिबा फिल्मनी टॉम टीवी ना अखनना लखचरकपा अदोम की खोंजल की थौरम की खुथांग द मियाम की तोंगान तोंगान वाफम कया फोंदोक पिरकपा लेप्त्री करम मियोइसना करी करम वाफम सिंग थमलिबगे हाइबदु मियाम पुना अमुक्तंग तामिनसी खंदे उपु कांगदोनी खंदे सोकना सामनारमगदी लौनागनबा अनाबा ओइबनिना नादबा मियोय मना सोउ सामनारुबदा सैनिटाइजरना खुसा सेंगना तकथोक नानथोकदना तौरबा नत्रगा सापोना ओइरगसु खुसा सेंगना जामथोकनाबगी पक्ता कयाना पिबिरी
maram aduna aina hajaning badi paisa haibasitagidi anabase longnadabra aduga paisa sina ekhoi na pot lairuba matamda dukandar duna lainasna naraba miyoy ma oiram taragadi man halaiba paisa duda ekhoi na kaigidamukta mahiktu puraga la oidrige paisa sina na anabase karigidamukta changoidrige masigi matangdadi akhang ahisina nomta nainaba khanaba su tagiba lejadri masigi matangda pakta kya bibirakani haina aina asa tawsari Loisilakpada maroiba pau mukhana pizari. Prime Minister na COVID-19 ga mari lainana megi tang ahum fauba lockdown sangdokre. Meghalaya dasu COVID-19 ki positive oiba case ama thengnakrai Sikkim nataba awang nongpuki state sing loinamak positive oiba case laikrai. Amadi Langol chingda sakhangdaba singna lanmai tharamle yaripok dasu chengum pham ama mai chakrai. Hauzikiti Times of Manipur na pizaba nungtil gi pau matang sa loisinjare ahen ba pau ga loinana nimidangi pung mapal dam phangbigani.